Miyeng tabiribasing khwai khudimagpu ahanmamaktada adongi marup Kameswar mangangna taram nokseri amadi ikokno khurumjari. PK channel Pothaminasi KHANGMINASI channel asina ngasidagi hona tangkak naina nungti numit khudingi sandokchanabu honajariba tharomni knowledge garden. Ngasigi knowledge garden gi ahan episode sida puduna laksariba topic asi Meeoibagi haksangda kanaba khwaidagi hena piriba sinjaksingi manungda marang kaina fangliba Laphoi su amani haibesigi matangda ngasi ahanba tangkaki oina knowledge garden gi topic oina puduna laksari. Hariba topic asi hek loibaga ngasigi oiba Rashifal su miyamda khudol tamjarake. Hauji lobirasi ngasigi tamjariba topic Meeoibagi haksangda khwaidagi kanaba pi hena piriba sinjaksingi manungda marang kaina fangliba Laphoi su amani haibesigi matangda khudol tamjarake. Han muktada ngasigi tamjariba topic asi ngasigi hoelan pau sedagi lauthuk sabani habasima han bada tamjage miyamna khwaidagi pamna sanariba ohisingi manungda Laphoi su amani habasi eikhoi khwai khudimangna khangnaraba wafam amani kanaraba masal kayamarom yauraba Laphoi ani kakcharabadi sak sara ama sabaga sap manana kanaba phangi haina akhang ai singna phongdokpa leikrabani masigi maruoiba maramdi Laphoi da makhal kayagi nutrient vitamin fiber loinana sucrose amadi fructose gumba natural sugar kayama yaubanani yengbada masak phajaba hangama pal masugi masanan ba Laphoi amunba chaning loidaba kanabu leigadage adubo mafam kayada napu masu sanglaktuna khamjilakpadagi masak thelaklabadi Laphoi du patle sabada kanaroi khanduna langthoknai hiramasigi matangda akhangai singna hairibadi Laphoi gi masida napu masu sanglatuna khamjilakpagi sang heliba makai haksangda kanaba heli haibasini Laphoi amunbada tumor necrosis factor TNF gi sang wangna yawbana cancer laina ngakthokpu ngami hairi Masigzu matakta immune system gi mapangan kangkhalanba maramna depression constipation thabak saba blood pressure wangba ulcer amadi watpagi khudong sadaba kaya amasu koan mangami akhangai singna hairi sahi supa phangliba amasung ihong hongba Laphoi gi kanaba kaya marum lei Laphoi pambidagi hauraga Laphoi amadi laphu tarona singba punamak loina kanaba phanglibani Laphoi amakak sabada calorie samaga manga fangba ngamba maramna kudakta haksang tekhadhali magnesium amasung potassium marang kaina yawba Laphoi sang naina sarabadi muscle pothahanbaga loinana khongkut sithaba amadi tumlingeida muscle senkhalakpagi sang yamna awaba kya singdudagi koan mangami potassium marang kaina yawba Laphoi sabana blood pressure regulate toba maramna heart attack amadi stroke tohande sakhawde acid thorakpagi sang hanthanba maramna ulcer amasung acidity gi khudong sadaba kayadagi ngakthokba ngami fiber amadi protein marang kaina yawba Laphoi sabana khong hamba chang na heli amasung constipation gi awaba kaya masu koan mangami kanagumana khong hamthabadagi haksang soktarakpa tarabadi Laphoi saba matamda haksang kankhalali diarrhea toba matamda haksang dagi mahi amasung electrolyte yamna mangkhiba maramna dehydration gi khudong sadaba yamna mayoknarai adubo matamda da Laphoi saba tarabadi mangkhiba potassium gi saruk punamak khutakta phangba ngamba maramna haksang kankhalaki khong hamthaba thoklabadi mangkhiba potassium menkhanabagi damak Laphoi sasin gadawani Laphoi di yawba fructo oligo saccharide FOS ta probiotic ki magun yamna seli masina intestine da afaba mahiki masing hengalan ba maramna pungning da nuksit kahande haksang na calcium subsin badasu mateng yamna pangba maramna sarugi mapangan kankhalali Chang naina Laphoi sarabadi haksang dagi ahen mahi lauthokibada mateng pangbaga lonena kidney da nung leihande amasung haksang manunggi amotbasing sengdoi kanagumna tumba yadabagi awaba mayok narabadi chang naina Laphoi saba yamna kanagani
Laphoi di yauriba tryptophan na brain yauraga serotonin da onthori masina wakal nungahan bagal loinana concentration gi level wankal halli Laphoi charabadi sexual hormone puthokpada mateng pangba nutrient sing phangba ngamanina pinunggi haksang mapangan yamna kankalali haksang na serotonin puthokpagi khal kahendaba maramna yumbal punsi marek mahau thoali hari mato asumna haksang da kanarba magun kaya seli adubo yengbuda taru tanan ba Laphoi gidi macet khamdoklaga apatpa manba Laphoi na haksang da phaba heli gram chamaga kun lumba Laphoi amunba badi yauri basi calorie chamaga manga sodium gram 1 aduga carbohydrate gram 27 dietary fiber gram 6 aduga sugar gram 14.4 starch gram 6.3 protein gram 1.3 aduga vitamin A international unit 75.5 vitamin C milligram 10.3 aduga vitamin E sina milligram 0.1 yauri loinana vitamin K microgram 0.6 yauri riboflavin milligram 0.1 niacin milligram 0.8 aduga vitamin B6 sina milligram 0.4 folate microgram 23.6 aduga pantothenic acid na milligram 0.4 yauri choline milligram 11.6 loinana calcium sina milligram 5.9 yauri iron gi sarukda milligram 0.3 yauri magnesium milligram 31.9 phosphorus milligram 31.9 aduga potassium milligram 42.2 loinana sodium milligram 1.2 zinc milligram 0.2 copper milligram 0.1 manganese milligram 0.3 selenium microgram 1.2 amasung fluoride sina microgram 2.6 ni asumna Eikhoi Meeoibagi haksang da Laphoi sina chaba matamda piriba kanaba se adugi matik yamna pi haibasima ngasigi tangka asidagi khangminaraga aina haijarakpa aina ngangjarakpa matamda ahanba oibnina soikiba lankiba yaurgasu tabiribasingna chungthokminaduna comment box da nangido asi haragani henna fajani haibna singba wahai haibiraga suggestion tobiraknabagi damak ningsingjari loinena ngasigi thamjariba topic asisu karam tobibagi haibase soidanamaki comment box da thambirakani thajai loinena ngasigi thamjariba ngasigi Rashifal amuk miyamda khudol tamjarake miyeng taminasi ngasi August ki tang 15 ing singani ga kolomdoi yai faraba lewa ko kunamit asigi oiba adom gi ngasigi oiba Rashifal kari leiri habado khangmina bagi tanja amatang lominasi ahan masidi mes Rashifal lokasage mes Rashifal gi oina ngasi tang 15 se ing tapna thau pangba natragana potharaga leiba phangba namit oigadari anam tanba phingba amadi hoya fabagi kanaba karimata leiroi pakang lesabi singidi ningba mapa saroi adubo fattaba kya leramba taragso afaba leinabagi damagda thawni polamdi lei chini angangba katpiba fai ani subada bris Rashifal lausing watpadagi khoirangba pokani tapthau oijaba mingchat amadi khangba kanbagi kanabadi fangani haithoi singthoi gani pakang lesabi singidi ningba thungjagani thawni polam lei angangba katpiyu ahum subada Mithun Rashifal gi ngasi tang 15 gi oriba Rashifal asi angambaga mari phattaba laibak phaba watpa yeknabada maithiba lei khara section biyu asumana mangoi naraga miyam gi tung illabadi oijaba fangani pakang lesabi singidi nungsi mari hanagum phagani thawni polam lei higo katpiyo karkar Rashifal harauba nungaiba naral fangba amadi miyam punba pamba numitni thau pangbada kiba nasak naral gi kok sabadi leigani pakang lesabi singi oinadi wakal nungaigani thawni polam lei angangba katpiyo mathangda singha Rashifal lokasage singha Rashifal gi oina ngasi August ki tang 15 yai faraba leba ko numit ki oina leriba fol ase
ꯑꯁꯥꯎꯕꯅ ꯃꯉꯣꯏꯅꯒꯅꯨ ꯅꯆꯥꯛꯅꯔꯟ ꯆꯦꯛꯁꯤꯟꯗꯕ ꯇꯧꯒꯅꯨ ꯑꯃꯗꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯃꯇꯥꯡ ꯆꯥꯔꯣꯏ ꯂꯥꯟꯗꯕꯅ ꯈꯔꯗꯤ ꯑꯗꯨꯃꯛ ꯁꯥꯐꯅ ꯂꯩꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯋꯥ ꯉꯥꯡꯕ ꯌꯥꯝꯅ ꯂꯨꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯑꯗꯨꯒ ꯀꯤꯁꯃꯤꯁ ꯀꯠꯄꯤꯕ ꯐꯩ ꯃꯊꯪꯗ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯉꯁꯤꯒꯤ ꯑꯣꯏꯕ ꯐꯣꯜ ꯑꯁꯤ ꯄꯥꯎ ꯅꯨꯡꯉꯥꯏꯇꯕ ꯃꯔꯨꯞꯅ ꯆꯥꯟꯕꯤꯗꯕ ꯑꯐꯕ ꯂꯧꯁꯤꯡ ꯄꯣꯛꯇꯕ ꯂꯩꯔꯁꯨ ꯑꯣꯏꯖꯕꯗꯤ ꯐꯪꯒꯅꯤ ꯌꯦꯛꯅꯕ ꯍꯟꯊꯈꯤꯕ ꯑꯗꯨꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯂꯥꯏꯕꯛ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯀꯤꯁꯃꯤꯁ ꯀꯠꯄꯤꯌꯨ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯆꯤꯡꯅꯕ ꯄꯣꯛꯄ ꯈꯔ ꯂꯩꯔꯒꯁꯨ ꯃꯥꯏꯊꯤꯔꯣꯏ ꯅꯤꯡꯕ ꯃꯄꯥ ꯆꯥꯒꯅꯤ ꯂꯧꯁꯤꯡ ꯐꯨꯗꯣꯛꯅ ꯊꯧ ꯄꯥꯡꯉꯨ ꯃꯇꯥꯡ ꯆꯥꯔꯦ ꯍꯟꯊꯕꯗꯤ ꯂꯣꯏꯅꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯅꯨꯡꯁꯤꯕꯅ ꯆꯥꯟꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯍꯤꯒꯣꯛ ꯀꯠꯄꯤꯌꯨ ꯃꯊꯪꯗ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯅꯣꯂꯨꯛꯅ ꯆꯠꯆꯕꯅ ꯃꯤꯌꯥꯝꯅ ꯌꯥꯕꯗꯨꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯐꯅ ꯁꯦꯟꯅꯒꯅꯤ ꯊꯧꯅꯥ ꯐꯕꯅ ꯀꯥꯟꯅꯕꯁꯨ ꯍꯦꯟꯒꯅꯤ ꯆꯔꯥꯡꯅꯔꯕꯗꯤ ꯑꯣꯏꯖꯕ ꯃꯥꯡꯈꯤꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯍꯥꯟꯅꯒꯨꯝꯅ ꯐꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯁꯪꯒꯣꯝ ꯀꯠꯄꯤꯌꯨ ꯙꯅꯨ ꯅꯪꯒꯤ ꯑꯣꯏꯕ ꯃꯤꯁꯤꯡꯅ ꯇꯦꯡꯕꯥꯡꯕꯤꯒꯅꯤ ꯆꯥꯗꯤꯡ ꯍꯟꯊꯕ ꯉꯝꯒꯅꯤ ꯊꯧꯅꯥ ꯐꯨꯗꯣꯛꯄ ꯀꯥꯟꯅꯒꯅꯤ ꯅꯊꯛ ꯊꯣꯡꯕꯅ ꯆꯩꯕꯤꯕ ꯌꯥꯕ ꯂꯩ ꯆꯦꯛꯁꯤꯜꯂꯨ ꯑꯗꯨꯕꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤꯗꯤ ꯂꯥꯏꯕꯛ ꯂꯩꯇꯦ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯁꯪꯕ ꯀꯤꯁꯃꯤꯁ ꯀꯠꯄꯤꯌꯨ ꯑꯗꯨꯒ ꯃꯀꯔ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯈꯜꯁꯨ ꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯑꯁꯤꯡꯕ ꯇꯥꯅꯕ ꯃꯤꯋꯥ ꯂꯧꯕ ꯑꯃꯗꯤ ꯑꯔꯥꯞꯄ ꯆꯠꯄꯒꯤ ꯑꯄꯪꯕ ꯇꯥꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯑꯣꯏꯅꯗꯤ ꯅꯨꯡꯁꯤꯕ ꯐꯪꯕꯒꯤ ꯅꯨꯡꯉꯥꯏꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯅꯥꯄꯨ ꯃꯆꯨ ꯀꯠꯄꯤꯌꯨ ꯅꯠꯇ꯭ꯔꯒꯅ ꯀꯤꯁꯃꯤꯁ ꯀꯠꯄꯤꯌു ꯀꯨꯝꯚ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯒ ꯃꯔꯤ ꯐꯕ ꯋꯥꯠꯄ ꯃꯔꯨꯞ ꯑꯐꯕ ꯈꯟꯕ ꯂꯨꯕ ꯅꯨꯃꯤꯠꯅꯤ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ ꯃꯤꯀꯣꯛꯁꯨ ꯊꯣꯡꯒꯅꯤ ꯑꯗꯨꯒ ꯊꯥꯖꯗꯕ ꯑꯣꯏꯖꯕꯁꯨ ꯐꯪꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯅꯤꯡꯕ ꯈꯔꯗꯤ ꯇꯨꯡꯂꯅꯤ ꯑꯗꯨꯒ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯧꯕ ꯅꯠꯇ꯭ꯔꯒ ꯆꯦꯡ ꯀꯠꯄꯤꯌꯨ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯅꯥꯄꯜꯅ ꯃꯉꯣꯏꯅꯒꯅꯨ ꯈꯨꯗꯛꯇ ꯅꯥꯏꯇꯣꯝ ꯋꯥꯔꯦꯞ ꯂꯧꯒꯅꯨ ꯅꯆꯥꯛ ꯅꯔꯟ ꯆꯥꯎꯈꯠꯄꯒꯤ ꯅꯨꯡꯉꯥꯏꯕ ꯃꯔꯨꯞ ꯃꯄꯥꯡꯅ ꯊꯥꯒꯠꯄꯤꯕ ꯂꯩꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕꯤꯒꯅꯤ ꯊꯧꯅꯤ ꯄꯣꯠꯂꯝ ꯂꯩ ꯑꯉꯥꯡꯕ ꯉꯁꯤꯒꯤ ꯄꯟꯖꯔꯤꯕ ꯊꯧꯅꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯦ ꯏꯁꯥꯅ ꯅꯤꯡꯖꯕ ꯂꯥꯏꯗ ꯑꯗꯨꯃꯛ ꯀꯠꯄ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯁꯨꯝꯅ ꯉꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯝꯖꯔꯤꯕ ꯅꯣꯂꯦꯖ ꯒꯥꯔꯗꯦꯟꯒꯤ ꯑꯍꯥꯟꯕ ꯏꯄꯤꯁꯣꯗꯇ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯂꯐꯣꯏꯒꯤ ꯀꯥꯟꯅꯕ ꯑꯃꯗꯤ ꯉꯁꯤꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯦ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕ ꯇꯧꯖꯒꯦ ꯃꯇꯝ ꯀꯨꯏꯅ ꯏꯔꯥꯡ ꯂꯩꯔꯨꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯤꯗꯤꯑꯣ ꯀꯨꯏꯅ ꯊꯥꯒꯠꯈꯤꯗꯕ ꯑꯃꯗꯤ ꯔꯦꯀꯣꯔꯗꯤꯡ ꯂꯧꯈꯤꯗꯕꯅ ꯈꯖꯤꯛꯇꯪ ꯋꯥ ꯉꯥꯡꯊꯣꯔꯛꯄꯗ ꯑꯄꯟꯕ ꯑꯁꯣꯏꯕ ꯈꯔ ꯑꯗꯨꯃꯛ ꯂꯩꯇꯕ ꯅꯠꯇꯦ ꯃꯁꯤꯒꯤꯗꯃꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯉꯥꯛꯄꯤꯒꯅꯤ ꯌꯥꯝꯅ ꯊꯨꯅ ꯁꯦꯝꯗꯣꯛꯆꯅꯕ ꯑꯗꯨꯃꯛ ꯍꯣꯠꯅꯖꯔꯛꯀꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯊꯝꯖꯔꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯒꯦ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯕ ꯈ꯭ꯋꯥꯏ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯔꯒ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ